ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯄꯤꯛꯄꯤ KH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯈꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯏꯁꯩ ꯉꯪꯗꯅ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯁꯩ ꯁꯛꯄ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤ ꯁꯥꯡꯗꯣꯏꯅꯤꯅꯦ ꯁꯥꯈꯤꯌꯥ꯫ ꯏꯁꯩ ꯁꯛꯎ ꯏꯁꯩ ꯁꯛꯎ꯫ ꯈꯨꯗꯩ ꯑꯃꯒ ꯂꯦꯡꯖꯨꯝꯗ ꯐꯗꯤ ꯃꯇꯠ ꯑꯃꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯕꯣꯏꯆꯥ ꯃꯅꯦ ꯎꯕꯗ꯫ ꯏꯅꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯁ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯀꯣ, ꯌꯨꯝꯗ ꯆꯪꯉꯨ꯫ ꯏꯁ ꯑꯩꯕꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯀꯥꯏꯅ꯫ ꯕꯣꯏꯆꯥ ꯉꯥꯏꯈꯣꯅꯦ, ꯅꯦꯅꯦꯁꯦ ꯌꯥꯝ ꯊꯤꯔꯕꯣ? ꯅꯠꯇꯦ ꯑꯩꯕꯨ ꯌꯥꯝ ꯊꯤꯔꯕ꯭ꯔꯅꯦ ꯕꯣꯏꯆꯥ? ꯊꯤꯗꯦꯗ, ꯐꯖꯩꯀꯣ ꯅꯪꯅꯦ ꯊꯤꯔꯤꯗꯤ꯫ ꯃꯅꯦ ꯑꯩꯉꯣꯟꯗꯕꯨ꯫ ꯃꯆꯤꯟꯒꯥꯗꯨ ꯄꯩꯁꯜꯂꯝꯂꯒ ꯆꯪꯈꯤ ꯕꯣꯏꯆꯥ ꯅꯣꯛꯇꯨꯅ꯫ ꯑꯩꯈꯣꯏꯅꯦ ꯁꯤꯃ ꯃꯁꯦ ꯉꯥꯡꯅ ꯁꯛꯅꯕ ꯑꯃ ꯌꯥꯔꯛꯇ꯭ꯔꯦ ꯍꯟꯗꯛꯁꯦ꯫ ꯁꯥꯈꯤ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯧꯊꯣꯔꯛꯏ꯫ ꯃꯦꯝꯆꯥ, ꯏꯕꯣꯆꯧꯕ, ꯅꯣꯏ ꯀꯔꯥꯏꯗ ꯂꯩ? ꯌꯥꯝ ꯊꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯣꯏ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ? ꯏꯆꯦ ꯀꯩꯗꯧꯔꯒꯦ? ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ, ꯌꯥꯝ ꯊꯨꯅ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯀꯧꯊꯣꯔꯛꯑꯣ꯫ ꯇꯥꯕ꯭ꯔꯣ? ꯏꯆꯦꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯤꯅꯦ꯫ ꯅꯪ ꯉꯥꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣꯍꯦ꯫ ꯇꯥꯔꯦ ꯇꯥꯔꯦ, ꯑꯩ ꯐꯤꯔꯣꯜꯁꯦ ꯁꯣꯝꯗ ꯑꯃꯣꯠꯄꯒꯩ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯏꯅꯝꯃ, ꯅꯪꯒꯤ ꯁꯨꯒꯗꯕ ꯐꯤꯔꯣꯜ ꯂꯩꯔꯕꯗꯤ ꯄꯤꯔꯛꯑꯣ, ꯑꯩ ꯁꯨꯔꯤꯉꯩꯗ ꯌꯥꯎꯕꯤꯔꯒꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯏꯇꯣꯝꯇ ꯁꯨꯖꯒꯦ, ꯅꯣꯏꯗ ꯁꯨꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯁꯥꯈꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯁꯨꯕꯤꯒꯦ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯁꯥꯎꯗꯣꯏꯅꯤ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ, ꯍꯥꯏꯔꯕꯁꯨ ꯑꯃꯨꯛ ꯌꯥꯔꯣꯏꯗꯣꯏꯅꯤ꯫ ꯁꯥꯈꯤ ꯂꯣꯏꯅꯕꯁꯤ ꯈꯔ ꯋꯥꯇꯛ ꯆꯠꯂꯤ꯫ ꯁꯥꯈꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗ꯭ꯔꯤ꯫ ꯌꯨꯝꯁꯤꯗ ꯃꯥꯅ ꯑꯍꯜ ꯑꯣꯏꯅ ꯃꯅꯥꯎ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯍꯜ ꯃꯇꯝꯁꯨ ꯈꯔ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯍꯥꯛ ꯑꯁꯤ ꯃꯀꯣꯛꯁꯨ ꯈꯔ ꯕꯦꯔꯥ ꯂꯩ, ꯃꯕꯨꯛꯁꯨ ꯀꯌꯥ ꯐꯠꯇꯦ꯫ ꯏꯕꯣꯆꯧꯕ ꯌꯦꯡꯉꯣꯏ, ꯍꯧꯖꯤꯛꯅꯦ ꯅꯪꯒꯩꯒ ꯏꯪꯈꯣꯜ ꯌꯦꯟꯊꯣꯛꯅꯕ ꯇꯥꯔꯦ꯫ ꯀꯩꯅꯣꯅꯦ ꯏꯆꯦ, ꯁꯤꯗ ꯄꯨꯟꯅ ꯂꯩꯁꯤ ꯀꯅꯥꯅꯣ ꯀꯔꯤ ꯍꯥꯏꯔꯛꯏ? ꯏꯆꯦ ꯌꯨꯝꯁꯦ ꯑꯩ ꯏꯇꯣꯝꯇꯒꯤ ꯅꯠꯇꯦ, ꯏꯆꯦꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯏꯪꯈꯣꯜ ꯌꯦꯟꯅꯁꯤ ꯍꯥꯏꯁꯤꯕꯣ? ꯑꯣ ꯅꯣꯏꯒꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯇꯜꯂꯦ ꯑꯗꯨꯒꯤꯅꯦ꯫ ꯅꯪꯅ ꯂꯩꯍꯟꯅꯤꯡꯂꯕꯁꯨ ꯅꯆꯦ ꯑꯩꯒꯤ ꯌꯨꯝ ꯁꯔꯨꯛ ꯌꯥꯎꯔꯤ ꯍꯥꯏꯔꯁꯨꯅꯦ, ꯅꯆꯥꯒ ꯅꯪꯒꯤ ꯅꯨꯄꯤꯒꯅꯗꯤ ꯂꯩꯍꯟꯅꯤꯡꯉꯝꯃꯣꯏ꯫ ꯀꯔꯤꯅꯣꯅꯦ ꯏꯅꯝꯃ, ꯑꯗꯨꯃꯥꯏꯅꯒ ꯈꯟꯕ ꯂꯩꯇꯦꯀꯣ ꯑꯩ꯫ ꯏꯅꯝꯃꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ, ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯣ꯫ ꯀꯔꯤꯅꯣ ꯏꯅꯝꯃ, ꯑꯩꯈꯣꯏ ꯕꯣꯏꯆꯥꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ, ꯀꯪꯈꯠꯄ ꯅꯠꯇꯦꯀꯣ꯫ ꯃꯅꯦꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯖꯈ꯭ꯔꯕꯅꯤ ꯏꯆꯥꯅ꯫ ꯏꯅꯝꯃꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯍꯥꯏꯔꯛꯂꯤꯕ ꯃꯤꯗꯣ ꯃꯁꯝ ꯐꯣꯏꯗꯠꯀꯦꯅꯦ꯫ ꯁꯥꯈꯤ ꯃꯨꯟꯅ ꯈꯟꯊꯔꯒ ꯑꯃꯨꯛ ꯅꯣꯛꯇꯨꯅ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯅ ꯁꯨꯝ ꯅꯣꯏꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯌꯦꯡꯕꯅꯤ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯆꯪꯉꯣ꯫ ꯏꯆꯦ ꯀꯩꯗꯧꯔꯦ? ꯏꯆꯦ ꯁꯦꯜ ꯈꯔ ꯄꯤꯌꯨ꯫ ꯀꯩꯗꯧꯅꯕ ꯁꯦꯜꯅꯣ? ꯑꯩꯗꯤ ꯂꯩꯇꯦꯅꯦ꯫ ꯅꯪꯅ ꯄꯤꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯁꯦ ꯃꯈꯥꯏꯁꯤꯃ ꯄꯨꯈ꯭ꯔꯣ꯫ ꯑꯁ ꯂꯨꯄꯥ 2ꯗ ꯂꯩꯇ꯭ꯔꯕꯣ? ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯕꯣꯆꯧꯕ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯂꯩꯇ꯭ꯔꯗꯤ ꯃꯈꯥꯏꯁꯤꯅ ꯌꯥꯅꯕ ꯁꯤꯜꯂꯒꯦ꯫ ꯅꯨꯄꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯨ, ꯑꯩ ꯀꯨꯏꯔꯣꯏ, ꯐꯠ ꯂꯥꯛꯀꯅꯤꯀꯣ꯫ ꯃꯣꯏ ꯃꯄꯥꯟꯗ ꯆꯠꯇꯣꯏꯁꯦ ꯍꯤꯗꯥꯛ ꯊꯛꯄ ꯆꯠꯄ ꯑꯣꯏꯔꯤꯅꯤ꯫ ꯐꯠꯇꯦ ꯍꯥꯏꯕꯅꯤ, ꯊꯛꯆꯤꯜꯂꯨꯔꯅꯣꯕ ꯀꯩꯗꯧꯒꯦ ꯃꯣꯏ ꯃꯄꯥꯟ ꯅꯪꯕꯣ? ꯑꯩꯕꯨ ꯅꯪꯁꯤ ꯀꯔꯝꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯉꯥꯡꯈ꯭ꯔꯦꯗ ꯅꯨꯄꯤ, ꯑꯩ ꯆꯠꯂꯦ꯫ ꯏꯕꯣꯆꯧꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯥꯈꯤꯅ, ꯍꯥꯏ ꯀꯔꯤꯅꯣ? ꯌꯨꯝꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝꯅ ꯏꯁꯧ ꯂꯥꯡꯉꯣ ꯍꯥꯏ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯏꯁꯧ ꯂꯥꯡꯉꯣ ꯍꯥꯏꯒꯦ? ꯏꯄ꯭ꯋꯥꯁꯦ ꯃꯪꯒꯣꯜ ꯑꯣꯏꯔꯣꯏ, ꯅꯪꯅ ꯏꯁꯧ ꯂꯥꯡꯅ ꯇꯧꯕꯁꯤꯗ꯫ ꯅꯪ ꯊꯛꯆꯁꯅꯨ ꯀꯩꯅꯣ, ꯃꯁꯤ ꯑꯩꯅ ꯌꯥꯗꯅ ꯊꯛꯍꯜꯂꯤꯕ ꯍꯤꯗꯥꯛꯅꯤ꯫ ꯃꯦꯝꯆꯥ ꯁꯥꯈꯤꯒ ꯃꯥꯟꯅꯅ ꯈꯠꯅꯔꯨꯗ꯭ꯔꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯥꯈꯤꯗꯤ ꯉꯥꯡꯍꯧꯔꯤ, ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯈꯔ ꯉꯥꯡꯂꯕꯅꯤꯅ ꯆꯪꯈ꯭ꯔꯦꯁꯦ꯫ ꯑꯩꯅꯦ ꯏꯪꯈꯣꯜ ꯌꯦꯟꯅꯗꯕ ꯌꯥꯗꯦ, ꯏꯇꯣꯝꯇ ꯇꯣꯉꯥꯟ ꯆꯥꯔꯒꯦ, ꯌꯨꯝꯐꯖꯕ ꯁꯥꯔꯒ꯫ ꯀꯅꯥꯁꯨ ꯂꯩꯇꯦ, ꯁꯨꯃꯥꯡꯁꯤꯗ ꯖꯒꯣꯏ ꯁꯥꯗꯣꯛꯀꯦ꯫ ꯂꯥ 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 ꯁꯤ ꯃꯉꯥꯏ ꯀꯩꯅꯣ, ꯁꯥꯗꯣꯛꯀꯦ꯫ ꯏꯁ ꯀꯩꯅꯣ ꯈꯨꯅꯣꯛꯁꯤꯗꯤ? ꯑꯩꯈꯣꯏꯅꯦ ꯑꯣꯏꯔꯝꯃꯤ, ꯍꯤꯡꯆꯥꯕꯤ ꯈꯨꯅꯣꯛꯅꯦꯕ ꯇꯧꯔꯤꯁꯦ꯫ ꯃꯅꯤꯅ ꯑꯋꯣꯏꯕ ꯀꯤꯕꯨ ꯀꯤꯖꯔꯛꯏꯗꯤ, ꯀꯩꯅꯣ ꯃꯁꯤꯕꯣ? ꯅꯣꯏꯅꯅꯦꯁꯦ ꯃꯥꯏꯕꯤ ꯆꯪꯉꯤꯔꯣ ꯅꯠꯇ꯭ꯔꯒ ꯉꯥꯎꯔꯤꯔꯕ? ꯉꯥꯎꯕꯁꯨ ꯃꯥꯟꯗꯦ, ꯁꯣꯅꯣ ꯐꯨꯅꯣꯃꯤ ꯆꯨꯔꯤꯅꯤ꯫ ꯑꯃꯨꯛꯅ ꯅꯣꯛꯃꯤ ꯌꯥꯝ ꯐꯅ ꯉꯥꯡꯂꯛ ꯀꯧꯔꯛꯀꯅꯤ, ꯑꯃꯨꯛꯅ ꯐꯠꯇꯕꯤꯗꯧꯅ ꯏꯁꯧꯒ ꯂꯥꯡꯗꯨꯅ ꯇꯦꯅ ꯆꯩꯔꯛꯀꯅꯤ꯫ ꯕꯣꯏꯆꯥ ꯅꯪꯒꯤ ꯈꯜꯂꯒ ꯑꯩ ꯆꯪꯉꯛꯑꯕꯅꯤꯀꯣ ꯅꯣꯏ ꯌꯨꯝꯁꯤꯗ꯫ ꯂꯥꯛꯇꯧꯕ ꯇꯟꯕꯨ ꯇꯜꯂꯕꯅꯤ ꯑꯩꯗꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯑꯩꯈꯣꯏꯅꯤꯒꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯔꯝꯅꯤ꯫ ꯍꯩꯁ ꯀꯅꯥꯅꯣ? ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯦ꯫ ꯏꯃꯥꯏ, ꯃꯅꯤ
Umani, nang la irodo. Lau. Ine gina ke sang la o, pari sasi. Ine, pari maya mamalibig. Ine, yani, sa la dong ni Ine, ado kay doon. Wisa, isa lagi. Ngoy ko kay. Kay no nang buo, sa lagi hay nito. Wisa, nang hore nung tintolo. Isa, Ine, isa leko. Sat krenya, wisa, nanggi marup siya. Masak kabog-kabog pasabani, na niya sulay sabi ni, masupakang ni, ay napamli ba ni? Kay no ine taling gilida. Diyos sawa sukrang ngang. Inigi sa imatang duga, hay dore ba ngang tori wa duga. Mi mang dem ikay ko. Ine na yung paling laga, niga sana ba, mama matibiki. Mi masase, yung daga sa mabutan laban ni. Ini nang ginataw duda. Is, karigi tali ba? Hay, nuigi siya. Ay mo yung sida, yam lahining da bagiwaro. Ha, pay. Ay niya, imo sa walag paga, yung sinungay ni bang asig. Ingkol yen tok na raga, tukain yung kay saraga, itong nalay toke. Ko ini sige ba? Mama, sa man na say tawid siya. Ay siya, ipasi makagta niya ba? Ay bunong sibi ba? Uy ma, papa, nasasaklami, mo'y napisabitre. Buisado kang nuknog turay. Ima papa kawara kaplak paduda, atay tayi waga haydong maluraga saklami hayrakpasida. Sa kisi, ngawe haybasi buisa ngahagtuda kautukluraba mali. Ngawarbra haybasu ngawgunati. Mimsana. Inama, kaydarogi kaplibudu ko. Hay, taning dito miliw. Ima, chaklori ba na dro? Hoy, loiri, napahalap pa ngay ba ni? Inama, chaklami hayba na dro, ay tiraklagi. Tiraklagi hayba na ti, saro lawa hayun. Inama, saro lakpiro. Saruge. Inese, nung dinong si Iripon ni. Maduda, magi hihi, makuk likat pimatorong presidensi. Somda manigi imong ni, sanaray na. Nangbo, ayuk tagi katay sa lurino. Sa ising sara kasat pasunat eh. Ma, buhay saga, asway faw sa luban eh. Tabak ang matawagin. Noy na bu kari tabak tawdoy pa. Haha, tawran eh. Noy na bu kari tabak jutsa ba taw niya. Hayo. Ima tagi, kari tabak no. Ima, pangangda nga maga, jutsa ba tabak na tayo maga. Horen, ngaya maparadi ang toy ba. Sina yuan bagi, sina yay bagi, sina thong bagi, sina mingon na piki ba yung tawni. Is, noy siya, nga pabay oy ria. Para aban nito bataba ni, ado kaday way din no. Turin masadom dani, ima, nga may amalay ba sani. Mapam to, lai tinto ihay kaya sang nadaboy bagi, nga di patan lay. Hay, numitsap yung banaga sa lula uno ko, mapam to, tain lagi kara hay na ba mapam ni. Ima na ay siya, noy seksin jo. Huy ma, ay jam ta na saki, chak lang ni yadri, kay butong ito. Iroli hayo day, ngasay, ima na, iroli ro. Hoy, iron ba ni, yam hao ba ni, so. Tiraga thambirama bani saru adugane yengoy konsinga phingdom nang ne hek phinglam dabdo tawnu ko imana isi taraba natro nang hoi ma taraga doroge asumna nungthilgi matamdagi khar thenglap numidang wairam sunatabi talag adwaida boisaga maniga makoi ani khungi matai oirap tawba turel masa ama lariba domda laklami ado oren nga khriam na phardi ai ikoi thoibi de khrapi ge boisana piu nupi lejamani na ikoi di leitabani hauna zathoki is nangi watasi adungai khuni ai ngonda wam tangki kai wan hangodo noi ni saki sina nawi re pai gyan mi ta dise kamai to hiu na siba amuk na gyan ta mi mani amuk na angau bi ri hin ma na ngau ri si sono su sep to ai di noi di lak ta leba mai ma to khang de da asum nei toram de hai ine na jahi kun ma thoi suro podoi da nupa ma khanei yam asunung sini hai moigi nungsinaba gaidudi mi ngaunaba zatni noinigise nungsiba kainabagi ngauribase waridi dum taninginedi nang khangladi niro taki ngaubu maksu nate amuk gyan tai adugane mabukso oka fattaba henjini han oiraga wakal fattana khanba buksal buksinbi heli ikoi pabada inkol yena si kaina haidere ngasidi mutokpani haisi ikoi nesi imai kaino aisiba ingkol gase mai srok longningi bam ta adum nungai ri edi noi warisi noi ne si oizeba lobu dai dori ni mangondagi potli lam bang logi ri yade ado mangonda pisin badi ma lori mingonda nate aikoi mungda se tori ni ko aikoi ni gi papot ma chai da sokpa thengba yaba nate aikoi ni lokhi ni loksu lori da bado noi ni saki gi puksil sidi mai wakhalon se anakpani ko ado wari diliro wari liba ga ngai ko ngasian to phagisi thingjen kini mafamse kharaga yamna hainara leibani ko oi ado phana liro
ꯑꯅꯤꯗꯣ ꯉꯥ ꯐꯥꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯕꯣꯏꯆꯥꯅ ꯃꯅꯤꯗ ꯋꯥꯔꯤꯁꯨ ꯇꯞꯅ ꯇꯞꯅ ꯂꯤꯔꯤ ꯃꯅꯤꯗꯤ ꯉꯥ ꯐꯥꯅ ꯐꯥꯅ ꯕꯣꯏꯆꯥꯅ ꯂꯤꯔꯛꯂꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯣꯛꯏ ꯑꯗꯩ ꯑꯩꯈꯣꯏꯅꯤꯁꯦ ꯅꯨꯄꯥꯗꯨꯒ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦꯗꯅ ꯑꯗꯨꯒ ꯃꯣꯏ ꯑꯍꯜꯒ ꯑꯩꯈꯣꯏ ꯑꯍꯜꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗ ꯈꯔ ꯍꯥꯏꯅꯕꯖꯥꯠꯅꯤ ꯍꯥꯏꯕ ꯂꯥꯛꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯕꯣꯛꯍꯣꯏꯅ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅꯤꯒ ꯈꯪꯅꯔꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯂꯥꯏꯔꯔꯦ ꯍꯥꯏꯅ ꯃꯣꯏ ꯑꯍꯜꯁꯤꯡꯅ ꯋꯥꯐꯝꯗꯣ ꯈꯪꯂꯛꯄꯗꯒꯤ ꯈꯔ ꯁꯥꯎꯅꯕ ꯃꯥꯜꯂꯤ ꯅꯝꯗꯅ ꯃꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯨꯗꯛꯇ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯍꯥꯏꯅ ꯆꯤꯡꯅꯔꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯩꯈꯣꯏꯅꯤꯁꯨ ꯌꯥꯝ ꯀꯞꯄꯤ ꯍꯥꯏ ꯑꯗꯒꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯈꯤꯕꯒꯤ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯌꯨ ꯍꯥꯏꯁꯨ ꯌꯥꯗ꯭ꯔꯦ ꯂꯨꯍꯣꯡꯉꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯀꯣꯛꯁꯨ ꯑꯗꯨꯝ ꯂꯩꯈꯠꯈ꯭ꯔꯕꯖꯥꯠꯅꯤꯗ ꯑꯣ ꯑꯗꯨꯗꯤ ꯅꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯣꯏꯕ ꯂꯥꯟꯕ ꯑꯣꯏꯗꯣꯏꯅꯤꯅ ꯀꯣꯛ ꯂꯨꯍꯣꯡꯕꯤꯔꯝꯃꯗꯤꯀꯣ ꯅꯣꯏ ꯏꯅꯦꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤꯒꯦ ꯃꯤ ꯃꯆꯥꯒ ꯌꯥꯎꯈ꯭ꯔꯦ ꯅꯨꯡꯉꯥꯏ ꯂꯩꯈ꯭ꯔꯦ ꯍꯥꯏꯗ ꯑꯩꯈꯣꯏ ꯏꯅꯦꯅ ꯉꯥꯎꯍꯧꯔꯦꯗꯅ ꯑꯦ ꯉꯁꯤ ꯐꯥꯎꯅꯤ ꯅꯪꯁꯨ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯅꯔꯣꯁꯦ ꯅꯪ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯁꯥꯟꯅ ꯉꯥ ꯐꯥꯔꯤꯉꯩ ꯅꯥꯀꯜꯗ ꯈꯔ ꯁꯣꯡꯕ ꯑꯗꯣꯝꯗ ꯅꯨꯄꯤꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯑꯦ ꯄꯩꯁꯥ ꯅꯪ ꯇꯥꯗ꯭ꯔꯣ ꯇꯥꯗ꯭ꯔꯕꯤ ꯀꯩꯅꯣꯝ ꯅꯣꯡꯂꯦꯝꯃꯤ ꯇꯥꯏꯌꯦꯁꯨ ꯀꯩꯅꯣ ꯁꯤꯕꯣ ꯑꯁ ꯈꯔ ꯇꯝꯅꯩ ꯍꯥꯏꯗꯣ ꯉꯁꯤ ꯏꯕꯥꯅꯤꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕ ꯖꯥꯠꯂ ꯑꯁ ꯆꯠꯂꯔꯣꯏꯁꯤ ꯂꯥꯛꯑꯣ ꯑꯩ ꯁꯤꯕ ꯉꯝꯈꯤꯔꯣꯏ ꯑꯩꯁꯨ ꯁꯤꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤ ꯂꯥꯛꯑꯣ ꯆꯠꯂꯨꯔꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯒꯦ ꯇꯧꯔꯤꯉꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯛꯏ ꯉꯥꯏꯈꯨꯋꯣ ꯏꯟꯁꯤ ꯆꯥꯎꯃꯟꯗꯅ ꯁꯣꯟꯕ ꯉꯝꯗ꯭ꯔꯦ ꯑꯝꯇ ꯁꯣꯟꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯃꯅꯤ ꯏꯠ ꯁꯣꯟꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯅꯪ ꯑꯣꯏ ꯆꯠꯂꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯈꯣꯡꯁꯤ ꯅꯤꯛꯂꯛꯑꯦꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯩꯃꯥ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦ ꯑꯩꯒꯤꯗꯤ ꯌꯥꯝꯗꯦ ꯈꯖꯤꯛꯇꯅꯤ ꯃꯅꯤꯁꯦ ꯉꯥ ꯌꯥꯝ ꯐꯥꯗꯦ ꯍꯥꯏꯔꯤ ꯅꯪ ꯑꯁ ꯍꯣꯏꯅꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯑꯝꯇꯪ ꯂꯥꯎꯔꯒ ꯍꯥꯏꯔꯝꯁꯤꯔꯣ ꯀꯩꯅꯣ ꯂꯥꯏꯗꯕꯨ ꯀꯩ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕ ꯉꯥꯎꯔꯕ ꯅꯪꯕꯣ ꯈꯪꯗꯦ ꯑꯩ ꯉꯥꯎꯔꯛꯀꯗꯧꯔꯤ ꯆꯦꯜꯂꯁꯨ ꯍꯤꯡꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯍꯣꯏꯅꯦ ꯑꯋꯣꯏꯕ ꯁꯣꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯅꯥꯀꯟꯗ ꯅꯨꯄꯥꯁꯤꯡ ꯋꯥꯔꯤ ꯁꯥꯕ ꯇꯥꯕꯗꯒꯤ ꯍꯥꯏꯅꯩ ꯀꯅꯥꯅꯣ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯉꯥ ꯐꯥꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯊꯦꯡꯖꯤꯜꯂꯛꯏ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯍꯟꯅꯕ ꯇꯧꯔꯁꯤ ꯀꯥꯟꯗꯦ ꯑꯗꯣ ꯏꯟꯁꯦ ꯆꯥꯎꯃꯟꯕꯁꯤꯗ ꯑꯩꯗꯤ ꯁꯤ ꯌꯨꯝꯗ ꯄꯨꯅꯤ ꯈꯟꯕꯗ ꯇꯜꯂꯦꯗ ꯑꯗꯣ ꯂꯥꯛꯏꯁꯤꯡꯁꯦ ꯃꯣꯏꯗꯒꯤ ꯃꯇꯦꯡ ꯑꯝꯇ ꯂꯧꯁꯤꯔꯥ ꯍꯣꯏꯅꯦ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯕꯁꯨ ꯌꯥꯏꯅ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯅꯥꯄꯤꯁꯤꯡꯅ ꯁꯣꯡꯅ ꯍꯧꯕ ꯃꯤ ꯄꯥꯛꯅ ꯆꯪꯅꯗꯕ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯏꯟ ꯁꯣꯟꯕꯅꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯅꯤꯒ ꯕꯣꯏꯆꯥꯒ ꯃꯁꯝ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯅ ꯌꯦꯡꯂꯛꯏ ꯏꯕꯨꯡꯁꯤꯡ ꯅꯆꯜ ꯑꯅꯤꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯏꯟꯁꯤ ꯆꯥꯎꯃꯟꯈꯤꯕꯅ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯉꯁꯥꯏꯗꯤ ꯏꯁꯤꯡꯒ ꯆꯣꯠꯇꯕꯅꯤꯅ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯂꯨꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯆꯣꯠꯄꯒꯤ ꯂꯨꯝꯃꯤ ꯕꯣꯏꯆꯥ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯕꯥꯅꯤꯅ ꯉꯁꯥꯏꯗ ꯀꯤꯔꯤꯕꯁꯦ ꯉꯥꯏꯈꯣꯗ ꯂꯥꯏꯅ ꯁꯥꯌꯣꯟ ꯑꯣꯜꯂꯒ ꯇꯥꯏꯕꯪ ꯃꯤ ꯁꯥꯔꯒ ꯑꯩꯈꯣꯏꯅ ꯍꯥꯠꯇꯧꯒꯤ ꯇꯧꯔꯤꯕꯅꯤꯁꯦ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ ꯍꯪꯁꯤꯔꯥ ꯀꯔꯤꯃꯨꯛ ꯍꯪꯒꯦ ꯍꯥꯏꯅꯣ ꯅꯪꯕꯣ ꯍꯪꯒꯦ ꯑꯩ ꯊꯣꯛꯄ ꯏꯆꯟ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯁꯦꯡꯕꯃꯛꯂ ꯅꯠꯇ꯭ꯔꯒ ꯂꯥꯏꯔ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯦ ꯂꯥꯏꯔꯣ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯏ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯗ ꯏꯕꯨꯡꯁꯤꯡ ꯑꯩꯈꯣꯏꯕꯨ ꯂꯥꯏ ꯑꯣꯏꯅ ꯎꯔꯕꯣ ꯃꯤꯅꯤ ꯃꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯌꯥꯝ ꯉꯜꯂꯤ ꯂꯥꯏꯒ ꯊꯣꯛꯂꯛꯈꯤꯔꯣꯏꯀꯣ ꯑꯗꯣ ꯏꯕꯨꯡꯁꯤꯡ ꯑꯩꯈꯣꯏꯁꯦ ꯊꯪꯅꯕ ꯈꯨꯜ ꯑꯁꯣꯝꯗꯒꯤꯅꯤ ꯃꯐꯝ ꯑꯁꯦ ꯉꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯗꯨꯗ ꯂꯥꯛꯄꯅꯤ ꯃꯅꯤ ꯃꯤ ꯇꯁꯦꯡ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯍꯣꯏ ꯑꯩꯈꯣꯏ ꯊꯥꯡꯕꯤꯔꯝꯃꯒꯦ ꯏꯟꯗꯣ ꯑꯗꯣ ꯀꯩꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯏꯟ ꯁꯣꯜꯂꯤꯕꯁꯤꯕꯣ ꯁ꯭ꯋꯥꯏꯗ ꯁꯣꯟꯕ ꯌꯥꯗ꯭ꯔꯣ ꯑꯣ ꯁ꯭ꯋꯥꯏꯁꯦ ꯉꯥ ꯌꯥꯝ ꯂꯩꯇꯤꯌꯦ ꯃꯅꯨꯡ ꯑꯁꯣꯝꯗ ꯌꯥꯝ ꯂꯩ ꯑꯗꯨꯒꯤꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯃꯈꯣꯏ ꯃꯔꯤꯃꯨꯛ ꯍꯜꯂꯛꯃꯤꯟꯅꯔꯛꯏ ꯃꯅꯤꯅ ꯑꯗꯣ ꯃꯤꯡꯁꯦ ꯀꯩ ꯑꯣꯏꯅ ꯀꯧꯒꯅꯤ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯒꯤꯗꯤ ꯊꯣꯏꯅꯨ ꯀꯧꯖꯩꯌꯦ ꯏꯕꯨꯡ ꯃꯥꯒꯤꯅ ꯏꯔꯤꯛ ꯑꯣ ꯏꯔꯤꯛ ꯃꯥꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ ꯀꯩꯒꯤꯅꯣ ꯃꯁꯥꯒꯤꯅꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯗꯕꯅꯤ ꯑꯩꯗꯅꯤ ꯁꯤꯗ ꯉꯥꯡꯂꯤꯕꯁꯤ ꯋꯥ ꯃꯅꯤꯅ ꯍꯣꯏꯅꯦ ꯅꯪꯅ ꯌꯦꯡꯕꯗ ꯈꯔ ꯉꯥꯡꯕꯤꯌꯥꯁꯨ ꯃꯥꯜꯂꯤ ꯑꯗꯣ ꯏꯆꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒ ꯈꯨꯜ ꯊꯪꯅ ꯂꯩꯔꯁꯨ ꯃꯁꯛ ꯈꯪꯗꯦ ꯑꯗꯣ ꯅꯣꯏ ꯑꯗꯣꯝꯗꯒꯤ ꯊꯣꯏꯕꯤ ꯀꯧꯕ ꯅꯨꯄꯤꯒ ꯃꯁꯛ ꯈꯪꯂꯛꯄ꯭ꯔꯣ ꯀꯩꯅꯣ ꯊꯣꯏꯕꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯨꯜꯗ ꯑꯃꯈꯛ ꯂꯩꯌꯦ ꯃꯥ ꯑꯣꯏꯔꯝꯅꯤ ꯈꯪꯉꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤꯗꯣ ꯑꯩꯒ ꯈꯪꯅꯔꯤꯅꯦ ꯊꯣꯏꯅꯨꯅ ꯑꯣ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ ꯏꯕꯨꯡꯁꯤꯡꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯑꯩꯒꯤ ꯃꯤꯡꯅ ꯃꯅꯤ ꯃꯥꯒꯤꯅ ꯕꯣꯏꯆꯥ ꯆꯨꯝꯃꯤ ꯀꯔꯤꯅꯣ ꯆꯨꯝꯃꯤꯕꯁꯤꯅ ꯑꯣ ꯅꯣꯏ ꯆꯥꯟꯅꯕꯤ ꯊꯣꯏꯕꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯦꯅꯤ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯑꯣ ꯆꯨꯝꯃꯤ ꯑꯩꯁꯨ ꯈꯪꯉꯤ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯄ ꯊꯣꯏꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯅꯨ ꯀꯧꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯅꯪ ꯑꯣꯏꯔꯦ ꯍꯣꯏ ꯃꯥꯅꯤ
Itai bunga, ado ibunga masya, mahadi kang nasanaba leitro. Lady, katay Nupiga, tamoy no kuida unda tingnadi. Ado, yeng bata ahandi mansile. Kay dino da nahaoiri. Ado, irik haiba natro, magi mingse. Mahani, irik haibani. Kayino, mada wa akta ngang disi nga saydagi. Kayino, wa kra nganganda biyoraba mada. Masagi kra nganganda bani. Isi irik si. Kayino, isi irik ade. Masu nangi isi ra. Mahani isi ni, pokmina badi nate. Aiga pokmina rini, ekoi se thoi bini. Mahana, aikoi ni masani, sida matam khara, aikoi da leibani. Aidi namanabi oina khaluri. Nateda, aikoi se thoi biga chahi lengani. Manina. Hoi nui, nakoi yum num siyori. Aikoi di pibam sidi kai, lekong ngangta, jang kroko, aikoi swan krak. Hayeng do, nungtiu wairam do, nakoi siyaga, nakoi yung puna tholo, kay num sum sasi. Lao ko, hoi, ay isi da haige. Asum na nupi masani do lehauri. Makoy anisu yumlom da halai. Halakpagi lambida, boisa na manida, wahaw dorak lambi. Mani, irik haido, noi thuibi huigi, manegi masani haidai. Hairam, aduga dorake. Asuk kuy basa. Thamoy no kuidaba amta urakchi. Masidi, irik ubasida, kainom khalai baisi. Pamai baido. Pare, ay hayeng haivet thuibi da katna, tumi na haige, haudoke bawado. Khangna sana ba leibra haibado. Ado han dang. Hoi, hangaki. Ado, ngasi kau, thubi khara piram gi tawdo. Yarida, manaw nupina ta tai gai phara pukra dudi. Hoi ni. Asum na makoy anisu mayum da halaklami. Boisa halakpu ubada saki sensilaktuna. Boisa, nga pharuri ro, kadai, inni gi nga sarupiro. Kainoi ni, puna dum sadui. Ai khoi punagi ni, aina pharisi. As, madu yarida boisa, inni gi sarupiro o. Noina mana sasya, mabuk kaya pate, ai gi sarupiro oraga. Tangi se pirui hairiro. Ine, imana horen thongnaga sasi punna. Pare. Inigi nga sarukto, lauraroi, noi dum sa. Asi hairam naga satki, manggolda pamlaga, pairaga leikre, mimsa thulaktuna. Nga kayang paraki nangbo, kadai nga dia. Ima, yam pari, tu, yamdra. Pare. Inama, horendi, isang haurani ko. Nga su, nayan pa na mayamang pari. Ikoi sazaroi. Ay nga saruk yaudi ye, aduna saroi. Sao hairaga, ay nga saruk piro. Ay, nuy pun ba yak tali, itumda to kayo sazagi. Kanana yaudi ay no inamada. Inamagi nga saruk yauri basidi, layi basing siya, inamagi ngagtali. Yare, tataw sinaraga, nuy na mana sana, ay gilam saruk long na batawri ba do, ay nuy na kang masani ko. Inama, karigi, ay ni inamagi lam saruk long doy no, lauroi. Kangzare, nuy ni ay kangzay. Sangza kragida ay da, sway da kuy nagalay bayaban natin. Isigi, ibo saw ba? Inama, ngay ko, ngas, ay ma, sangkre. Sawkre niya tawrisi. Onto ida, inama nang siya. Loy na ba di yang wakre? Ima, kamlo no yaro. Dum sangzakrasan, adoy ma. Horin nga do, inigi pasap kalaga hapiyo ko. Sawrisi, pagradong ni. Hoy, haptoy ni. Kangjada, nanesi na kaliwa kalsiya, karino hay ba ima, kiyaan minga tati. Yumsida puna lay ba sida? Ay ima kiyam kay. Nahanway di karabu pabani, hausik ni hili, mabuksi pattabang kanba. Ima siyari kay, maga manada na buhot na bani. Ima, manaba yaba nati, inisya, ay ko'y gumnagyan tapos nati. Aduna, tumindum lay basin yan pari. Hoy da, ima sukhangi. Iwa saw mo na. Kay daw ragisi, kusi singdrabaso, ay yung laki. Mapaan na kari daw rehem. Chingano hay ni sinong mo. Hay, tuminin layo. Nasiya yung hunda, hanggang nawa nga gano na. Ay ma, isiye sidi. Wisa, nga mayam siya, kaday dagino. Isiyan naman pa na tulo ay sidi, sigoy rin. Siya, hurendi, hinsang haw dori na. Saki, masin payraga. Kaday dagin sang haw mo no, busaw ba? Haw raso, nuy na pa na sa, nupi, nuy akong kak haw doy ba? Ay di haw sa de, isang haw ba da? Karigi. Isiya saroy hayro, yaro isiya sadab, kay gino. Numidang sarayan mo si, yang ate hay ba ni ko? Sakti sani, insang ni saroy hay ba? Karino kangdi busaw mo nang si. Adubu karigino hay banida, isiya na saroy harise. Asok haw kraba mo thong dawri, isiya bu nga saning jo. Nahan kay di, saning day. Saning kanana saning di hay. Ay nga niya, nga sige saruk piro, inigi saruk piro boy sana hay ba. Aduda, mana piro yate.
ꯑꯗꯨꯒꯤ ꯑꯩꯒꯤ ꯉꯥ ꯁꯔꯨꯛ ꯌꯥꯎꯗꯕꯅꯤꯅ ꯑꯩ ꯆꯥꯔꯣꯏꯕ ꯆꯥꯛꯇꯤ ꯆꯥꯅꯤ ꯆꯥꯛꯇꯤ ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯂꯧꯅꯤ ꯑꯗꯨꯅ ꯆꯥꯅꯤ ꯑꯩꯒꯤ ꯏꯔꯜꯅꯦ ꯈꯪꯉꯕ ꯏꯕꯣꯆꯧꯕ ꯚꯥꯞ ꯇꯥꯔꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯈꯔ ꯇꯞꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯄꯣꯏꯆꯥ ꯅꯅꯦꯒꯤ ꯉꯥ ꯁꯔꯨꯛ ꯄꯤꯌꯨ ꯃꯣꯏ ꯃꯄꯥ ꯀꯔꯤꯅꯣꯗ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯟꯅ ꯆꯥꯔꯤꯕꯅꯤ ꯉꯥꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤꯅꯤ ꯑꯃꯨꯛ ꯏꯅꯝꯃꯒꯤ ꯉꯥ ꯁꯔꯨꯛ ꯇꯣꯈꯥꯏꯅ ꯄꯤꯕ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣ ꯏꯅꯝꯃꯅ ꯇꯣꯉꯥꯟꯅ ꯆꯥꯔꯒ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯃꯥ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯄꯤꯌꯨ ꯏꯆꯦꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯂꯩꯗꯅ ꯇꯧꯔꯤꯕꯅꯤꯅꯦ ꯐꯔꯦ ꯐꯔꯦ ꯏꯃꯥꯒꯤ ꯄꯣꯏꯆꯥ ꯅꯅꯦꯒꯤ ꯉꯥ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯑꯃꯨꯛꯇ ꯄꯤꯌꯨ ꯁꯤ ꯅꯅꯦꯁꯦ ꯋꯥꯔꯧꯔꯕ ꯃꯥꯜꯂꯤ ꯉꯥꯁꯦ ꯃꯥꯒꯤ ꯁꯔꯨꯛ ꯑꯃꯨꯛꯇ ꯄꯤꯌꯨꯁꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯄꯤꯒꯦ ꯏꯅꯦ ꯁꯤ ꯂꯥꯛ ꯏꯅꯦꯒꯤ ꯑꯄꯥꯝꯕ ꯉꯥꯁꯤꯡꯗꯣ ꯈꯜꯂꯒ ꯂꯧꯔꯨꯁꯤ ꯅꯣꯏ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯁꯥꯈꯤ ꯑꯩꯁꯦ ꯅꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯎꯔꯤꯅꯣ 이보소봐 야래 모이나 삐자닝ꯗꯕ ꯉꯥꯁꯦ 이치 ꯂꯧꯔꯔꯣꯏ ꯍꯣꯔꯦꯟ ꯑꯗꯨꯝ ꯆꯥꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ 이보소봐 ꯃꯁꯤꯅ ꯇꯞꯅ ꯁꯣꯜꯂꯤ ꯑꯣꯟꯊꯣꯏꯗ ꯑꯩꯒꯤ 이치ꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯑꯣ ꯃꯥ ꯕꯥꯕꯥ ꯅꯈꯣꯏꯅ 이치ꯒꯤ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯍꯜꯂꯝꯈꯤꯕꯅꯤꯀꯣ ꯃꯃꯥ ꯌꯦꯡꯉꯣꯏ ꯉꯥꯁꯤꯡꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ ꯆꯥꯛꯅ ꯍꯣꯏ ꯍꯣꯏ ꯃꯣꯏ ꯃꯄꯥ ꯆꯥꯛꯄꯨꯗꯤ ꯀꯩꯁꯨ ꯀꯨꯏꯔꯣꯏꯌꯦ ꯏꯟꯁꯥꯡ ꯊꯣꯡꯕꯁꯤꯗ ꯈꯔ ꯀꯨꯏꯗꯧꯗ ꯉꯥꯏꯔꯦ ꯌꯥꯅꯤ ꯑꯩ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯁꯤꯟꯒꯦ ꯃꯩꯆꯥ ꯕꯥꯕꯥ ꯀꯔꯤ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯋꯥꯔꯤ ꯈꯔ ꯗꯨꯛ ꯁꯥꯁꯤ ꯌꯥꯕ ꯅꯠꯇ꯭ꯔ ꯅꯪꯕꯨ ꯍꯥꯏꯕꯤꯌꯨ ꯕꯥꯕꯥ ꯃꯄꯥ ꯑꯃꯅ ꯃꯆꯥ ꯑꯃꯗ ꯋꯥꯔꯤ ꯁꯥꯕꯕꯨ ꯌꯥꯕ ꯌꯥꯗꯕ ꯑꯃ ꯂꯩꯇꯦꯗ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯌꯦꯡꯉꯣꯏ ꯅꯅꯦꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯅꯪꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯃꯍꯥꯛ ꯑꯁꯦ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯏ ꯌꯥꯔꯤꯈꯩꯗꯤ ꯅꯅꯦꯅ ꯍꯥꯏꯔꯤꯃꯈꯩ ꯍꯣꯏ ꯍꯣꯏꯗ ꯍꯥꯏ ꯃꯗꯨꯗ ꯃꯔꯩꯈꯛ ꯌꯦꯠꯅꯒꯅꯨ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯑꯩꯈꯣꯏꯅꯦꯁꯤ ꯃꯕꯨꯛ ꯆꯦꯜꯅ ꯏꯁꯦꯞ ꯁꯦꯞꯄꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯈꯪꯗꯦ ꯊꯥꯏꯅꯗꯒꯤ ꯈꯔ ꯃꯕꯨꯛ ꯂꯨꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯍꯧꯔꯝꯃꯤ ꯁꯥꯈꯤ ꯏꯁꯩ ꯉꯪꯉꯪꯗꯅ ꯆꯥꯛ ꯆꯥꯔꯤ ꯃꯗꯨ ꯎꯕꯗ ꯃꯦꯝꯆꯥꯅ ꯏꯅꯝꯃ ꯀꯩꯗꯧꯔꯦ ꯏꯅꯝꯃ ꯆꯥꯛ ꯆꯥꯕꯗ ꯏꯁꯩ ꯉꯪꯒꯅꯨ ꯐꯠꯇꯦ ꯏꯁ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯆꯥꯛ ꯆꯥꯒꯅꯨ ꯍꯥꯏꯔꯤꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯆꯥꯔꯣꯏ ꯑꯩ ꯏꯆꯦ ꯀꯩꯅꯣ ꯆꯥꯛꯇꯨ ꯑꯗꯨꯝ ꯆꯥꯎ ꯃꯦꯝꯆꯥꯅ ꯍꯥꯏꯔꯤꯕꯁꯦ ꯏꯆꯦꯒꯤ ꯐꯅꯕ ꯍꯥꯏꯕꯅꯤ ꯁꯤꯅ ꯀꯔꯤꯒꯤꯅꯣ ꯄꯪꯆꯥꯎꯗ ꯆꯥꯎꯔꯤꯕꯗꯨꯕꯣ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯁꯛꯑꯔꯣꯏ ꯍꯥꯎꯈ꯭ꯔꯗꯤ ꯏꯟꯁꯥꯡ ꯑꯁꯦ ꯀꯔꯤꯅꯣ ꯏꯅꯦ ꯑꯗꯨꯅꯤ ꯍꯥꯎꯕꯅꯦꯕ ꯑꯩꯈꯣই ꯄꯨꯟꯅ ꯆꯥꯕꯒꯤꯁꯨ ꯍꯦꯟꯅ ꯍꯥꯎꯔꯤꯅꯤ ꯏꯅꯦꯅ ꯇꯣꯞꯅ ꯆꯥꯔꯝꯃꯗꯤ ꯑꯗꯨ ꯍꯥꯎꯈꯤꯗ꯭ꯔꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤ ꯏꯍꯥꯟꯅ ꯍꯥꯏꯕ ꯑꯩꯈꯣই ꯄꯨꯟꯅ ꯆꯥꯕꯒꯤ ꯍꯥꯎꯔꯤꯅꯤ ꯏꯇꯣꯝ ꯆꯥꯔꯕꯗꯤ ꯍꯥꯎꯒꯗ꯭ꯔꯗꯣ 이제 자시놓고 ꯆꯥꯛ ꯍꯥꯞꯄꯜꯂꯛꯀꯦ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯥꯈꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯁ ꯂꯝꯕꯥ ꯑꯃꯇꯪ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯁꯥꯈꯤ ꯑꯩꯁꯦ ꯐꯗꯤ ꯐꯖꯕꯅꯤꯗꯣ ꯑꯗꯨꯗ ꯑꯩꯁꯦ ꯃꯤꯅ ꯑꯔꯤꯕꯤ ꯑꯔꯤꯕꯤꯅ ꯍꯥꯏꯅꯕꯁꯤꯗ ꯑꯣꯏ ꯑꯩꯒꯤ ꯑꯁꯥꯎꯕꯤ ꯑꯁꯦ ꯑꯩꯁꯦ ꯑꯔꯤꯕꯤ ꯅꯠꯇꯦ ꯁꯥꯈꯤ ꯅꯠꯇ꯭ꯔꯣ ꯁꯥꯈꯤ ꯀꯅꯥꯅꯣ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤꯕꯨ ꯍꯦꯛꯇ ꯀꯧꯕ ꯌꯥꯕ꯭ꯔꯣ ꯍꯩ ꯃꯥꯡꯗ ꯂꯥꯎ ꯃꯤ ꯀꯧꯕꯕꯨ ꯇꯨꯡꯂꯣꯝꯗꯩ ꯀꯅꯥꯅ ꯀꯧ ꯍꯥꯏ ꯀꯅꯥꯅꯣ ꯅꯪ ꯈꯣꯟꯖꯦꯜꯁꯤꯕꯨ ꯑꯩꯕꯨ ꯁꯥꯈꯤ ꯑꯩꯅꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯇꯥꯗ ꯃꯇꯝ ꯑꯃꯒꯤ ꯑꯩ ꯅꯪꯒꯤ ꯇꯥꯗ ꯀꯨꯃꯥꯔꯅꯤ ꯅꯪꯕꯨ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏ ꯌꯨꯝꯗ ꯏꯄꯥ ꯅꯨꯄꯥ ꯏꯌꯥ ꯂꯣꯏꯅ ꯂꯩꯔꯤ ꯅꯨꯡꯉꯥꯏ ꯁꯥꯈꯤ ꯅꯪꯕꯨ ꯑꯩ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯁꯦꯡꯗꯣꯛꯀꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯐꯪꯈꯤꯗ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪ ꯑꯩ ꯎꯅꯈꯤꯗ꯭ꯔꯦ ꯆꯍꯤ ꯀꯌꯥ ꯑꯃꯒꯤ ꯃꯇꯨꯡꯁꯤꯗ ꯅꯪ ꯑꯩ ꯎꯅꯔꯔꯦ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯅꯕ ꯊꯦꯡꯅꯕꯁꯤꯗ ꯅꯪꯉꯣꯟꯗ ꯈꯨꯗꯣꯜ ꯑꯃ ꯇꯝꯂꯝꯒꯦ ꯀꯔꯤ ꯈꯨꯗꯣꯜ ꯁꯤ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯇꯈꯦꯜꯂꯩ ꯃꯁꯤꯃꯗꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯔꯝꯒꯦ ꯇꯥꯗ ꯇꯋꯥꯏꯗꯦꯗ ꯌꯥꯔꯦ ꯄꯤꯔꯝꯂꯅꯨ ꯅꯥꯁꯣꯝ ꯑꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯇꯥꯗꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯀꯌꯥ ꯁꯨꯔꯦ ꯆꯥꯎꯔꯝꯅꯅꯤꯗ ꯆꯥꯎꯔꯦ ꯏꯆꯥꯁꯤꯡꯗꯨ ꯑꯉꯥꯡ ꯑꯅꯤꯈꯛꯅꯤ ꯅꯨꯄꯤ ꯑꯃ ꯅꯨꯄꯥ ꯑꯃ ꯐꯔꯦ ꯇꯥꯗ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯈ꯭ꯔꯒꯦ ꯃꯤꯅ ꯎꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯐꯠꯇꯅ ꯈꯟꯅꯈꯤꯅꯤ ꯇꯥꯗꯁꯨ ꯍꯟꯈ꯭ꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯂꯛꯂꯝꯃꯤ ꯀꯨꯃꯥꯔꯁꯨ ꯅꯤꯡꯉꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯁꯦ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯁꯥꯈꯤ ꯀꯔꯤꯝ ꯈꯨꯝꯂꯝꯗꯅ ꯆꯪꯈꯤ ꯁꯣꯝꯗ 이제 ꯉꯥꯏꯈꯣꯕ ꯀꯩꯅꯣ ꯊꯣꯏꯅꯣ 이제 ꯆꯥꯛ ꯊꯣꯡꯂꯝꯃꯒ ꯆꯠꯂꯣꯃꯤ ꯅꯅꯝꯃ 이릭ꯁꯦ ꯊꯤꯜꯂꯨꯒꯦ ꯇꯧꯕꯅꯤ 이래 ꯆꯠꯁꯤ ꯂꯥꯛꯑꯣ
ꯏꯅꯝꯃ ꯏꯔꯤꯛ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏ ꯆꯦꯒ ꯅꯪꯒ ꯆꯥꯛ ꯊꯣꯡꯉꯝꯃꯨ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯇꯜꯂꯦꯕ ꯑꯁ ꯊꯣꯏꯕꯤ ꯂꯥꯛꯑꯣ ꯆꯥꯛ ꯊꯣꯡꯉꯝꯃꯁꯤ ꯑꯗꯨꯒ ꯆꯠꯂꯁꯦꯕ ꯃꯁꯤ ꯉꯥꯡꯁꯦ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯦ ꯑꯩꯗꯤ ꯂꯥꯛꯑꯣ ꯏꯔꯤꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯣꯛꯑꯝꯃꯒ ꯏꯔꯤꯛꯀ ꯊꯣꯏꯕꯤꯒ ꯊꯣꯔꯛꯂꯝꯃꯤ ꯃꯅꯤꯒ ꯕꯣꯏꯆꯥꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯃꯔꯤ ꯄꯨꯂꯞ ꯂꯥꯛꯇꯨꯅ ꯏꯔꯤꯛꯄꯨ ꯃꯌꯨꯝ ꯌꯧꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏꯗ ꯇꯥ ꯕꯣꯏꯆꯥ ꯑꯩꯁꯨ ꯆꯪꯍꯧꯔꯒꯦꯀꯣ ꯊꯣꯏꯕꯤ ꯇꯥꯃꯅꯤ ꯂꯩꯍꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯏꯔꯤꯛꯀ ꯕꯣꯏꯆꯥꯒꯁꯨ ꯅꯨꯡꯁꯤꯅꯔꯛꯂꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯊꯣꯏꯕꯤꯒ ꯃꯅꯤꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯦꯜꯂꯝꯃꯤ ꯁꯅꯥꯔꯩꯗꯤ ꯃꯃꯧ ꯐꯪꯂꯕꯗ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯦꯝꯆꯥꯅ ꯉꯥꯏꯈꯣꯅꯦ ꯅꯍꯥꯟ ꯃꯈꯩ ꯑꯩꯗꯤ ꯈꯪꯗꯦ ꯀꯅꯥꯅꯣ ꯅꯨꯄꯤ ꯃꯆꯥꯗꯨꯕꯣ ꯋꯥꯂꯣꯠꯅꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯅꯤꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯗꯒꯤ ꯂꯣꯏꯅ ꯇꯥꯔꯕꯅꯤ ꯄꯥꯎ ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯅꯤꯡꯕꯒꯤ ꯍꯪꯂꯤꯕꯅꯤ ꯏꯃꯥ ꯇꯥꯅꯤꯡꯗꯦꯗ ꯍꯩ ꯇꯥꯅꯤꯡꯗꯕ ꯌꯥꯔꯣꯏ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯔꯦ ꯅꯪꯕꯨ ꯑꯔꯤꯕ ꯁꯥꯈꯩ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅꯤ ꯑꯣꯠꯈꯤꯒꯦ ꯍꯥꯏꯔꯤꯕꯔꯣ ꯏꯃꯧꯅ ꯇꯧꯕ ꯁꯦꯕꯥꯗꯣ ꯄꯥꯝꯃꯦꯅꯦ ꯏꯃꯥ ꯍꯌꯦꯡꯃꯛ ꯍꯥꯏꯅꯕ ꯆꯠꯂꯗꯧꯅꯤꯀꯣ ꯏꯃꯥꯗꯤ ꯍꯣꯏ ꯍꯣꯏ ꯏꯃꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯂꯣꯏ ꯁꯤꯜꯂꯨ ꯌꯥꯔꯦ ꯁꯥꯈꯤꯅ ꯀꯔꯤꯅꯣ ꯁꯤꯜꯂꯣ ꯍꯥꯏꯅꯔꯤꯕꯗꯨꯕꯣ ꯀꯔꯤ ꯁꯤꯜꯂꯤꯅꯣ ꯅꯠꯇꯦ ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯔꯣ ꯅꯠꯇꯦꯗ ꯏꯅꯝꯃ ꯇꯧꯍꯩꯗꯦ ꯑꯗꯨꯝꯅ ꯍꯥꯏ ꯑꯗꯣ ꯏꯅꯝꯃ ꯑꯩꯈꯣꯏ ꯕꯣꯏꯆꯥꯁꯦ ꯂꯨꯍꯣꯡꯕꯤꯔꯒꯦ ꯇꯧꯕꯅꯦ ꯆꯍꯤ ꯃꯇꯥꯡꯁꯤ ꯌꯥꯗ꯭ꯔꯦ ꯂꯨꯍꯣꯡꯕ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯂꯨꯍꯣꯡꯉꯣ ꯂꯨꯍꯣꯡꯉꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯏꯃꯥ ꯑꯩꯈꯣꯏ ꯏꯅꯦꯒꯤ ꯃꯇꯧ ꯑꯁꯤꯒ ꯍꯌꯦꯡ ꯃꯤꯒꯤ ꯃꯆꯥꯗꯣ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯍꯩꯅꯒꯗ꯭ꯔꯣ ꯍꯩ ꯅꯅꯦꯗ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ ꯀꯔꯤꯅꯣ ꯇꯧꯍꯩꯗꯦ ꯑꯗꯨ ꯌꯦꯡꯉꯣꯏ ꯅꯄꯥꯗ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯀꯦꯀꯣ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯏꯔꯤꯛꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯪꯅ ꯆꯥꯟꯅꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯅꯤ ꯍꯥꯏ ꯑꯩꯒꯤ ꯆꯥꯛꯈꯨꯝꯅꯤ ꯆꯠꯂꯨ ꯅꯤꯅꯦ ꯆꯥꯛ ꯊꯣꯡꯒꯦ ꯊꯣꯡꯕꯤꯌꯨ ꯂꯥꯛꯑꯣ ꯆꯥꯛ ꯊꯣꯡꯕ ꯌꯥꯏ ꯆꯥꯛ ꯊꯣꯡꯕ ꯆꯪꯂꯛꯑꯣ ꯑꯇꯩ ꯃꯇꯝꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯑꯗꯣ ꯅꯪ ꯑꯃꯨꯛ ꯌꯨꯝꯁꯤ ꯂꯥꯛꯑꯗꯤ ꯏꯪꯈꯣꯜꯁꯦ ꯅꯪꯒꯤꯁꯨ ꯌꯥꯎꯅ ꯄꯤꯔꯛꯑꯣ ꯍꯥꯏꯔꯅꯤ ꯑꯩꯈꯣꯏ 1 2 3 4 ꯅꯪꯒ 5 ꯑꯩꯈꯣই 5ꯒꯤ ꯂꯝ ꯃꯆꯥꯁꯤꯅ ꯃꯆꯦꯠ ꯌꯦꯟꯅꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏ ꯅꯨꯄꯤ ꯃꯆꯥ ꯅꯪꯒꯤ ꯂꯝ ꯁꯔꯨꯛ ꯌꯥꯎꯗꯦꯀꯣ ꯁꯕꯦꯡ ꯉꯥꯡꯂꯝꯂꯒ ꯁꯥꯈꯤ ꯊꯣꯛꯈꯤ ꯀꯩ ꯅꯤꯅꯦꯅ ꯍꯥꯏꯔꯤꯁꯤꯡꯁꯤꯕꯣ ꯑꯁ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯄꯩꯁꯥꯅ ꯇꯨꯡꯂꯣꯝꯗꯒꯤ ꯒ꯭ꯌꯥꯟꯒ ꯃꯥꯡꯈꯤꯅꯨ ꯑꯩꯈꯣꯏꯅꯤꯁꯦ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ ꯑꯩꯅꯁꯨ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯤꯕꯗꯨꯅꯤ ꯍꯣꯏ ꯀꯩꯁꯨꯕꯨꯗꯤ ꯈꯟꯗꯦꯗ ꯑꯗꯨꯅꯤ ꯈꯟꯕ ꯌꯥꯗꯦ ꯑꯗꯣ ꯅꯤꯅꯦꯁꯦ ꯌꯥꯝ ꯆꯦꯛꯁꯤꯜꯂꯤ ꯃꯥꯏ ꯃꯄꯣꯠ ꯃꯆꯩꯁꯦ ꯅꯍꯥꯟꯁꯨ ꯑꯩꯅ ꯐꯤꯔꯣꯜ ꯁꯨꯕꯤꯒꯦ ꯂꯧꯊꯣꯛꯎꯔꯦ ꯑꯁ ꯑꯩꯅ ꯂꯧꯈ꯭ꯔꯦꯅ ꯑꯃꯨꯛꯇꯣꯏꯕ ꯆꯦꯟꯁꯤꯜꯂꯒ ꯃꯨꯟꯈꯤ ꯁꯨꯕꯤꯒꯦꯒ ꯌꯥꯗꯦ ꯆꯦꯛꯁꯤꯟꯕꯅꯗꯤ ꯃꯕꯨꯛꯇ ꯑꯐꯕ ꯈꯟꯕ ꯍꯩꯇꯕꯒꯤꯅꯤ ꯑꯗꯨꯝ ꯇꯧꯔꯕꯅꯤ ꯁꯨꯃꯥꯏꯅ ꯃꯦꯝꯆꯥ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯍꯩ ꯅꯅꯦꯒꯤ ꯋꯥꯔꯤ ꯁꯥꯅꯨ ꯀꯣ ꯑꯃꯨꯛ ꯇꯥꯔꯒ ꯏꯁꯧ ꯂꯥꯡꯕꯤꯅꯤ ꯅꯣꯏ ꯑꯅꯤꯗ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯏꯕꯣꯆꯧꯕꯅ ꯌꯥꯅꯕ ꯂꯩꯃꯤꯟꯅꯕ ꯑꯩꯗꯨꯅꯤ ꯑꯍꯜ ꯑꯣꯏꯔꯒ ꯍꯦꯟꯖꯤꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯁꯨ ꯏꯆꯦꯁꯤ ꯕꯥꯕꯥ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨꯗ ꯅꯤꯅꯦꯁꯦ ꯌꯥꯝ ꯐꯠꯇꯕꯁꯨ ꯅꯠꯇꯦ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯁꯥꯈꯤ ꯆꯪꯉꯛꯇꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯥꯎꯊꯔꯛꯏ ꯍꯥꯏ ꯀꯔꯤꯅꯣ ꯅꯣꯏ ꯑꯩꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯕꯗꯤ ꯁꯥꯅꯤꯡꯉꯥꯏ ꯋꯥꯔꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯃꯤꯔꯦꯝꯗꯧꯅ ꯂꯩꯔꯤꯁꯦ ꯅꯊꯧ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯦꯡ ꯉꯥꯡꯕ ꯄꯥꯝꯃꯤ ꯆꯠꯂꯣ ꯅꯊꯧ ꯇꯧꯅꯔꯁꯨ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯁꯤꯡ ꯑꯗꯨꯁꯨ ꯑꯩꯕꯨ ꯃꯤꯔꯣꯜ ꯊꯨꯡꯗꯕ ꯑꯉꯥꯎꯕꯤ ꯄꯨꯛꯆꯦꯜ ꯁꯦꯄꯤ ꯇꯥꯍꯜꯂꯛꯀꯅꯨ ꯑꯩꯁꯦ ꯌꯥꯝ ꯐꯕꯅꯦ ꯑꯀꯣꯟꯕꯒꯤ ꯌꯥꯝꯅ ꯐꯕꯅꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯤ ꯏꯕꯣꯆꯧꯕꯅ ꯉꯁꯤꯗꯤ ꯃꯆꯦꯕꯨ ꯀꯧꯁꯤꯟꯗꯨꯅ ꯏꯔꯦꯟꯖꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯊꯦꯝꯕꯣꯏ ꯀꯔꯤꯕꯣꯏ ꯋꯥ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩꯁꯦ ꯀꯔꯤꯅꯣꯝꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯈꯥ ꯊꯥꯕ ꯅꯆꯥ ꯅꯅꯥꯎ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨ ꯑꯩꯈꯣꯏꯅ ꯏꯆꯦꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯗꯕ ꯅꯠꯇꯦ ꯏꯆꯦꯅ ꯐꯠꯇꯅꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯕꯒꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯐꯠꯇꯅ ꯂꯣꯏꯅ ꯎꯕꯅꯤ ꯏꯆꯦ ꯃꯦꯝꯆꯥꯅ ꯅꯪꯕꯨ ꯃꯅꯝ ꯑꯣꯏꯔꯁꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯃꯛꯅꯤ ꯈꯜꯂꯤꯕꯅꯤ ꯑꯩꯒꯤ ꯏꯆꯦꯗꯤ ꯃꯦꯝꯆꯥꯒꯤꯁꯨ ꯃꯆꯦꯅꯤ ꯃꯦꯝꯆꯥꯅ ꯏꯆꯦꯒꯤ ꯐꯠꯇꯅꯕ ꯇꯧꯔꯣꯏ ꯑꯩꯅ ꯇꯧꯗꯕ ꯁꯨꯞꯅ ꯑꯗꯨꯒ ꯕꯣꯏꯆꯥꯁꯦ ꯏꯆꯦ ꯅꯪꯒꯤ ꯅꯆꯥ ꯄꯣꯛꯄꯅꯤ ꯈꯜꯂꯨ ꯅꯃꯧꯅꯤ ꯂꯥꯛꯂꯤꯕꯁꯦ ꯃꯆꯥꯅ ꯃꯃꯥꯗ ꯐꯠꯇꯕ ꯊꯕꯛ ꯀꯔꯤꯒꯤ ꯇꯧꯒꯅꯤ ꯏꯆꯦ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯁꯤ ꯁꯥꯈꯤ ꯉꯁꯤꯗꯤ ꯃꯧꯄꯥꯒꯤ ꯋꯥꯍꯩ ꯈꯔꯁꯤꯗ ꯃꯕꯨꯛꯅꯤꯡ ꯈꯪꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯋꯥꯈꯜ ꯈꯖꯤꯛ ꯒ꯭ꯌꯥꯟ ꯈꯖꯤꯛ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯄꯤ ꯏꯔꯥꯆꯦꯅ ꯆꯨꯝꯃꯤ ꯏꯆꯦꯒꯤ ꯕꯣꯆꯧꯕ ꯏꯆꯦ ꯉꯁꯤꯗꯒꯤ ꯐꯠꯇ ꯋꯥꯈꯜ ꯈꯛ ꯈꯟꯈ꯭ꯔꯔꯣꯏ ꯃꯦꯝꯆꯥ ꯏꯅꯦꯒꯤ ꯕꯣꯏꯆꯥ ꯏꯅꯦꯒꯤ ꯏꯔꯤꯛ ꯂꯥꯎ ꯏꯅꯦ ꯀꯣꯟꯕꯤꯒꯤ ꯅꯨꯡꯁꯤꯅ ꯕꯣꯏꯆꯥꯅ ꯏꯅꯦ ꯃꯦꯝꯆꯥꯅ
Inama, kari kaplibano, kapkat. Numit asidagi sakhisu, nahankaiga iman manadaba hanagi matawgum, kaisum tawdaba magumna layrami. Adobo amuk-amukti haurai magi angaw mihulado. Haurabasu, fattabagi wakaldi khankidri. Gyan tana adumak layrami hausik. Somduna sanarengna. Hay maniya, imagi maniya, launi nangbo. Ma, kayage. Hay, kari hagi nati. Ngasidi, ima nga saningi, nga khara phausu chat. Ma, kaidagi ngambaro ai. Kari ngamloye. O, pai. Hay, mawa, hoibiya. Ima, kay hagi. Ibungo siya, nga saningin ay na haibani. Khara pharusu yadi. Hauzikti, mama ay na haibu wase, ma itatadri, naong tahay. Ima, ngasay yumlum na satlubado, nga maya mapuri. Adugi, satlo yadri. Hay ma, madupuri ikay na, hay lakti ni masya. Ay ni masya, khara sawan gito mo. Yadri ito. Masidi, ang ngawbay sini. Sanaragi imungso asumna nungsi samnana nungay na laikhirami. Somda sakhisu nongmo-nongmagi mahak hanagumna gyan taraklami. Irik nasu, ningthina loinaba senabiba asinasu, ayamba sakhi pharakpani. Masena pharakpasina ibosawbasu yamna harauzarami. Sakhisu momonok na masamanaw singbu nungsina loinarami.